नुंगाइब पाउ पिजरी मैरा पाइबी अमदी महिरोय सिंगना एमपी भवानंदगी युमदा थोमजिनख्रे पुलिसना टियर गैस कापतुना तानखाइख्रे महिरोय मरी सोकले लमदम असगी कैथोलिक स्कूल सिंगदा आंगांग मिंग चनबगी फॉर्म थाजिनबा होटनबदा मामा मापा सिंग स्कूल गी वांगमदा अहिंग यारिकनख्रे अमदी स्टार्टअप स्कीम की अन्य सुपर राउंड की इंटरव्यू लौबा चीफ मिनिस्टर अमदी कैप एंड पीडी मिनिस्टर की मीटिंग मखादा ngasiदगी हौख्रे खुरुमजरी टाइम्स ऑफ मणिपुर की निमिदांगी पाउ मिटिंग ताबिरिब सिंगबु विद्यापति मयांगलम ताराम ओक्चरी हौजिक पाउ संदोकना पिजरी सिटीजनशिप अमेंडमेंट बिल की मायोक्ता ngasisu mahiroi lup amasung ima ibel singna mafam kya da lepa leitana khongjang changsilli wahenbam lekai da leiba rajya sabha gi mp su oiriba BJP Manipur Pradesh ki president KSS Babanandagi mayum amadi rajya sabha gi mp oiriba Merikom gi Langol Gam village da leiba mayum da mahiroi amasung maira paibi singna se bill gi matangda makhoi gi चप चाब फिरेप खंगलु हाइबा दाबी तौदुना थोमजिनख्रे हिरम असगी मतंगदा रिपोर्ट अमा सिटीजनशिप अमेंडमेंट बिल लोक सभा दा पास तौखिबगी मायोक्ता ngasisu mahiroi lup taruk amasung kaithel ima ivel singna mafam kayada lepa leitana khongjang sangsinkhre ngasi numit yungba matung pung anirom tarakpa matamda kaisampa thoksom laikai da leiba rajya sabha ge mp su oiriba BJP Manipur Pradesh ki president Khetri Mayum Babanandagi mayumda mahiroi lup taruk ki volunteer sing amasung kaithel ge ima ibel singna mahaki oiba chap chaba firep khangalu haiba dabi tawduna thomjinke masing yamnaba mahiroi amasung ima sing MP gi yumda sangsinaba honaki police nasu khongjang loising adu MP Khetri Mayum Babanandagi mayum mamangdagi baigo hotel mapa fawba hoidoknaba honaki maduda police amadi khongjang loising anigi marakta chawna muknaba thokki Irang adu kansilakpadagi police ki maikai tear gas cell kaya kaptuna miyambu tankaina bahonabada khongjang sangsin kiba mahiroi mari yauna punna miyoi manga asok apan nangki police na tear gas amadi mock bomb kapada asok apan nangkraba miyoi sing adudi MSU gi volunteer Pebam Jet chahi kunmari Desam gi volunteer Sanasam Jojo chahi kunithoi KSA gi volunteer Khoisnam Sanjoy chahi kuntaruk Desam gi volunteer Kanguzam Amarjit chahi kunithoi amadi Bazarda pot leiba lakhibi wangkhaidagi S Susma chahi kumapani hairi soklaba miyoising asi rims ta pukhatuna laikatnakhi thodok asi thokraba matungda Imphal West ki SP Jogesendrana khongjang loisingi mihut kharaga Babanandaga unaduna wari shanahanki wari sanaba aduda yauruba Socialist Student Union Manipur ki president Soraisam Yaimana point mari yauba memorandum ama mahiroi lup taruki maikaidagi kuchinakhi mahiroi singa unaraba matungda MP Babanandana paumi singda ngasi mahiroi lup sing unaduna wari saba sida mahakna hana khanglamdaba wafam kaya khangba ngambaga loinana Manipur gi miyam gi ihulsu chapchana khangle BJP Manipur Pradesh amadi Manipur da lengak liba government asina miyam gi apambagi mayokta kaidongai da leploi bill asi Rajya Sabha da puthorkpa matamda miyam gi apambagi matung ina chapchana thabak pangthokani haiki ngasi aikoina honorable MP Babanandagi yumda leiriba ima singa loinana CAB gi matangda mahaki oiba tangdang ba fire pamakak khangna nabagi damakta aikoi punna ima singa loinana chaminakhi madudaiduda aikoi gi honorable MP na hairakpasi CAB gi matangsi praja singna pami ba madumak leiriba government singna honagani haibani mahakna aikoi da tambakpasi aikoi memorandum se point mari yaw memorandum amakak aikoi mahakta sinakhi aikoi na maruina haijabasi hairiba CAB gi matang sidaisida mahaki oiba in return oina yaningi or yaningde haibadu haibiu haibani aikoi na haiba kanda madu mahakna iragadi piba ngammoi hai adoi taragadi adugumba decision amakak lepa matamda iraga piba ngammoidabasi kari maramgino hairibadu CAB gi matangsi mokoi punna saugatle haibagi mawongdu aikoi praja miyamna chingnaba ma phaure
Amaromda United People's Front UPF Manipur na Lamangdong Kaithal Development Committee ANUL na punna sinduna Bishnupur Bazar da Citizenship Amendment Bill ge mayokta public meeting yauna wakat mi phamsat thakre public meeting aduda JCLPS ki President YK Dhiren UPF ki President W2nd USM gi IPR Secretary BM Yaima Saha ANUL gi advisor nganbi laimana chingba mioi kya na CA bill gi matangda miyamda sugain khangan ki Chatliba sahi asiga January kontra phawgi manungda Bharat Sarkar da che thaduna schedule caste amade schedule tribe list order thokpag ek adu semdok handuna lamdam asigi yalho phurup nataba mari makong khangdaba kanglup singbu list adu dagi lauthokadabani haina KSA gi publicity secretary Bablu Huirong Bamna ngasi association asiga office da pangthokhiba paw misinga unaba amada phongdokre mahakna haikibada karigumba matam asigi manungda lengak ki maikai digi positive oiba khongthang laukhalakba udrabadi lengak asigi mathakta ban yauna lengak ta kok chikhanba yaba khongjangsing sangsinnaba sem saba loire haiki asi kanglup khara khudam oina devi musipati nama sudana yaksali ba si lathonaba matam kyagi mamangdagi lup asina taknaduna lakwa adu August ki tang 15 2018 da Manipur gi honorable chief minister ga wari sanabada yaksaliba mitop sing ase lathonaba honagani haina thajaba pikhiba adu ngasi phawa thabak to onthoknaba honabagi mami uwa phangdaba ase kangai yelmi from akoi khudima ki laibak thibani Lamdam asigi Catholic school singda macha masu singbu chatliba academic session asigi mahai masing tamhanna baginamag ahing yarek nona admission form 1000 kre Imphal Municipal Council amasung tongan ba block office singna pigadaba birth certificate xerox hangliba dukan singna lupa chama dagi chani fawba yona kre hiramasigi matangda report ama Lamdam asigi tongan ba mafam singda leiriba Catholic school sing Little Flower Sangai Pro St Joseph Sangai Pro Nirmala Vas MG Avenue Catholic English School Kanjipur amadi Tiny Tot Chingmairong yauna Catholic School singda class 1 amadi class 7 da mingchen gadaba maheroi singe form thajin bagi aroiba numit ngasi numit yungba pung 12 faw oiki online gi khuthang da amasung school dagi fangna kiba menchilaba form sing mama mapa oiba singna thajin da bagi damak school singi gate ta ngarang numidang dagi yarik na duna ngaina khe Imphal city gi manung da leiriba Nirmala Vas school da form thajin ba lakna kiba singna purak kiba gari sing park tawfam leitabadagi traffic jam thokhe City Police na miyam adu senana ba honabada awaba oike jab manaba thong asigumna atai Catholic school sing da su thokhe Sangai Progda leiba St Joseph English School da form thajin ba lakiba guardian amana ayuk angan badagi hauna form thajin naba queue leptuna ngairakpani haiba yauna wafam kya phongdorakli mating thokpadi ngasai private school mission school sing sedana atal kham naitan hena population hena holaibe maramdi afaba no hengal pana maramaraga duda hengal pani aduga khogi government school sing sedadi madugi chang nem 3d haibagi wani madu khona thajalu bada khogi sa sing natraga ye chhatra sing thajan kheba matam da madu magi quality sia awang ba ifang phangbang amuktaba aduna maramorga ngasai mission school sing seda khoi guardian sing na hen attempt torokpani na thamjage nakala maromda Maheroi singi mama mapa singna admission form thajin ba matamda sijinanaba porakiba original birth certificate sing school authority na pamliba sahi ga chanaram dabadagi khudakki oina tongan ba school singi anakpa mafam singda leiriba xerox center amade computer center singda niyam gi wangmada namthoktuna masa masu singi sahi semdokna khe xerox center singda copy ama xerox tobagi mamal lupa ani loramba adu lupa manga yauna lokhe xerox center amade computer center singna namthoktuna thamlava Niyamna yadava menshindriva birth certificate sing lupa samadage chani fawba yonakhe oirakliba phiba machina niyam lana asaba birth certificate season aduna admission tawgadoriba pikliba maheroi singe tungi punsi lambida kari tholakadage haiba adu khanthadaba makhai mama mapa singna Catholic school singda mingchanwa fangona bahona baromda henna pukning changnakhe Startup Manipur gi second round interview ngasi Chief Minister N Biren amadi CAF and PD Minister Karam Sam gi mityeng makhada Chief Minister Secretariat ki Darbar Hall da hokre second round interview asida yauna na ba online da thagalakhiba lising mari hen application sing Chief Secretary Dr J Suresh Babuna transparency leiba mawong da shortlist tawduna February gi tang 13 fawb gi manungda khanghalagani hairi ngasi gi interview adu da punna applicant kontrana
PowerPoint presentation tawduna magi oiba startup proposal utuna khangalinki panbaya badi lengak asna startup scheme gi makhada ahanba round punna entrepreneur chahumga kunthra marida mateng phangan khrabani makhata ba pau pizadringa da break matang lozari Manana Mupadu Bumayamana, Yapote Lobusa Carbonato, Jacrima, Aduiti, Zainjang, the Luciana Rodana. Bishon the Buto Polorabati, Injaniti, Town or Lorabane, Aduima, Dugandagi, Bishon the Gomas and Duga, they be Rogera. Hoi, Imalo Biruraki. Bunga, Bisholamaga Masalamaga da Pi. Ne, Kanglipagi spices industry production Lobiron. Iramdong Posuere, Pojan, you out there, Chang Sokre, doing it, KSI, Hogi was a try Pandi the Putuiba production. Yamrazan, ginger powder, chili powder, turmeric powder, cinnamon powder, mithi jira powder, amadi hairi bo. Loinana samasal amadi machala powa. Mayang manadaba packaging system so araba. Manipur da yan boina spices industry da ISO 9001 2008 amadi ISO 9001 2015 phangmadanatana trademark su registration tawraba KSI gi product tam seasonabio. Sina quite again a parina, Bonina Pira in. Ima, KSI product city Yam Pavani. Manipur the Ihan Hangoin Handuksaba Green Can Industries, Masida commercial kitchen equipments, Amadi, bakery item, Makalsuna Pangiragani. We're very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services si amna pending hour entrepreneurs sing Green Can Industries ta tum depend over yani habse ku thazuri. We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industry is the best. Green Can Industries is the best. Adum so mutang lenching biratuna aku pemaro di damakta tana view. Aikoi address Green Can Industries Mahangum Lekai SBI ATM Building. Green Can Industries for better baking. Manipur da ihan hanba oina healthcare products ingi fangfam Diagnomet Instruments Healthcare System. Registered office Khoyathong Nagamapal Road Imphal 795001. Branch office Lalambung Makhong Rims Road near Syndicate Bank Imphal 795001. Complete range star surgical instruments, hospital equipments, OT lights and tables, auto claps, rehabilitation aids, hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, amadi nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 038520569092 amadi 917085776993. Ekoi gi email diagnoinst@gmail.com. Ngasimak lengsen birau Diagnomet Instruments Healthcare System. Break ki matungna pau makhata na pizari nupi laktagi ahan mo oina gerinda loitong bamna tha asigi kuni pandagi hauduna nupi singi mayokta chathari ba miyot minai hanta hanana ba amadi thingna bagi wakhalon kaya ga loinana miyam da pauzil pi ba naitom car thoduna Imphal dagi Delhi fawba chatkadauri hiramasigi matangda akhanna ba report nama Nupi gi mayokta chathaba miyot minai hantanaba amadi lefananaba miyamda pauzil piraduna gerinda loitongbamna naitom car thauduna Imphal dagi Delhi fawba chatkadauri. Gerinda Lalambung Makhong Takhelambam Laikai Dalaiba L Johnson Singh amadi loitongbam ongbi Somi Devi anigi machanupini. Gerinda loitongbamna naitom Maruti Swift car amada Imphal dagi Delhi tamna chatkadauri bani. Khongchada si January gi tang kunganipan gi ayuk pung 13 taba matamda Kangla Gate tagi Khongsangani. Imphal dagi Delhi fawba chatkadaba khongchat asida Kohima, Guwahati, Silguri, Patna, Lakhnau amadi Agra na singba mafam kaya satlaba matungda Delhi gi India Gate ta thungani. Masagi chahi kungani thoi khakta ngairibi Gerinda loitongbamna phongdorakpada rape, molest amadi sexual harassment khak natana domestic violence su nupi singda chathaba miyot minai gi manungda achauba hiram ama oiribani. Nupa nupi animak thak manai haina maikai kayadagi laujarabasu tasengna nupa amasung nupi gi thak asi manaribra haina su hanglakli.
Miyamda pauzelasi yohananaba pambai kaya lairabasu gari thauba haibasi empowerment ni amadi nupana tauba ngamba khudingmak nupisu tauba ngami haina utningbana pambai asi khankibagi achauba maram amani haina fongdorakli khongchat asida phauduna chatkadawriba lamsing asida lairamba school amadi college singdasu pauzelasi piraduna awareness program sing pangthok lamgani haina su fongdorakhi 2018 gi April adwai dagi akhoi ma approach to hore khoi ma sna yade nupi na thandane kamai chatkani kamai tawgani aina haibadi nupi sontharaga leiba dai nupa gaina ngamme na tawba se nungaite khote chachage khotke na haibane da khoi ma sna yadre hamba dai ngaire se matam October da mu haire approach story ma chatke khotke na dai di handaki je khangau da nai ma nang chatoi targadi ai anti hoi ga wari shanaraga kholaga message se puraga awareness pi boina chatlu haidana khoi mana ayaba piraga yamna wana smain chachagi bani aina tang ko nipan la chat kadori ba khongchat ase miyamna na chalmakni na chamakni khanbiraga miyamna support tawbiyu message india gi state mafam kaya da awareness pi uraga ai imalebak manipur amuk khalakpa mai pak na halakpa oijage mayamna support tawbiyu mayam gi thawjala su mai pak poijage haijani Times of Manipur Tom TV ga akhanana unaba aduda Gerinda gi apokpi Srimati Loitongbam Ongbi Somi Devi na fongdorakpada matam kayagi mamangdagi masanupina khongchat asi chatnaba khanghalakibadi kuire adubu satlo haina ayaba hek pithokpadi ngamkhide miyamgi oiba pauzel puduna chatkadaba oibana ayaba asi pibaga loinana khongchat asida pukning thaugatkani Apokpi mama khaktanatana imung manungi miyoi sing maruina Gerindagi mapubok Loitongbam Zugeshwar Singh mabok Moirangthem Satyabati Makhura L Nicholson amadi L Nelson galoinana mamabok Irengbam Sundarina achauba thaudang lauri Satkadauriba khongchat asida changadaba khudingmak lanai oina puthokjabani amadi hauzik phawbagi oina mateng amatta pirakpa leitri Gerindagi khongchat asi miyamgini Maramaduna miyamna nungsibiyu amadi mateng pangbiyu haiki Isana lambi sang sakibase hoi kitangi pakhase isana PMO ibegi ado pakhasaraga su magi awareness sima pirage magi thona do aisu isagi thona se puthokchara sanu adegi mayam manu pira tawriba mayam se sibanu tawbungami haibase uthokchara sanu haibagi aina sumonde am support tawre hoji se chachara sanu haibagi pandam dai su jum leijare isana sakiba matam sida mai pangna sakiba oinaba lambi da su mayam support tawiramu adoga halakpa matam da su mai pangna halakpa gi mayam na board pibi Maitei nupigi thona aikhoi punamakna khangduna lairabani ngasidi amok Gerinda Loitongbamna maitei nupigi thona utuna ngasidi Imphal dagi Delhi fauba masa mathanda gari thauduna chatuna crime against women gi mayokta kholau puduna chatkadauri ima ngasi aikhoi Gerinda na aikhoi crime against women gi paujel puduna chatpa sida aikhoi mai pak poibiu aikhoi Tom TV gi mai kai dagi su aikhoi best wishes pijari video journalist Naresh Kaloina na paudum jari ba onal Samanduram Times of Manipur Imphal Imphal Municipal Council Employees Union na lenga ki mafam da tandona lakiba dabi sing ngasi phawba lengak na thabak ta onthok tabagi mayokta karmasari sing na ngasi dagi hauna ngasi dagi hauna ngakpi gani ngasi dagi hauna khongjang sangsin ba hawkhre IMC gi karmasari sing na ngasi office Kanarak labasu tabak sudan main gate wakat mifam sathaki khongjang aduda saruk yakhiba union gi general secretary thaudam sobitana ngasigi lengak na IMC gi karmachari singda yengliba miyeng singda pendaba wafam sing phongdokhi mangdasu chahi mamandagi chatharaga leigrabani 6 pay gi matang amasung area gi matangda oina honajabani adubu haugiba sahi amasida aikhoi gi poche fulfill tawirакtabadagi Samjan jaraga ngarang akhoi khudakta emergency meeting ama whole union gi meeting pangthok jaraga ngasi dagi sejwa extra hojabani Nakal amaromda IMC gi mayor L Lokesor na ngasi Catholic school singi class 1 amasung 7 tamgadaba mahiroi singi admission form thajin bagi aroiba numit asida karmasari singna khongjing sangsaliba asi maram chade mahiroi sing amasung mama mapa kayada awaba piriba asi nungaite haiki revenue na moida moigi tolop to tha khudingi fulfill tawang amde aduna maram moiduna masigi makoina pamiba dabi asi corporation gi side tagi aigi side tagi government da athuba matam da taknagani aduga strike asidi yam thuna lepi wa hadina ai union ko employee union gi side tai appeal tawjari
Manipur lenga ki Home Department na sem khiba Manipur Home Guard Bill lising masamapan merfudara taru ki rule number tarama thoibu thugai dona battalion commander manga hapchinduna thamliba asi athubu matamda lauthok piyu amadi streamline tawduna rule gi matung ina pifam thokpa Home Guard personnel sing the promotion pibiu haina Manipur Home Guard Employees Welfare Association na mamang thakta gi lengakta taksinduna lakhiba thabak sing ngasi phawda thabakta onthok pidre haina ngasi pawmi singa unaba amada association gi president Wai Mangi na phongdo Mahakna Haiki, Ek Amadi Rulgi Wangmada, Hapkiba Battalion Commander Singna, Kushirasi Taubata Natana, Masagi Ozaba Tiduna Lady Haiki. Pending the lady, as I be when I give a Kamaito Gage, Yana, Baro Sarkana to Peter Pito Crow, Pene, Great Pene, Adagidi DNA, watching allowance, ne Pulaga, Pito Crow, Hidden cities in Marida Mangari Iraba. Raja Sabha the Pukapada Parliament, Raja Sabagi Home Minister na para Pakumpi Graba, Adu Papa Nasi Manipur Sarkar Sigi Home Department na. January kuntarukta pangthok kadoriba Republic Day gi mangoi na security force na Jackson Thaurangi thabak kan khalakli ngasi su tongan ba mapham kya da thiba humbagi thabak leptena chachari masagi saktak se yaudaba mioi kya lokhat khre hiramasigi matangda report ama. Lakliba January kuntarukta pangthokadoriba Republic Day celebration gi mangoinana thokaningdaba thokdoksing thoktanaba security force na lokhalakpa section Thaurangi saruga ma oina mafam kayada pakshana thiba humbagi thabak sathabaga loinana chingnaba mioi kya lokhatuna verification chathakre. Imphal East ki oina district asigi SP K Megasandra gi mityeng makhada Deputy SP CDO Thangkhoson Haukip amade Lamlai SDPO Jonina Luchingba Porompat Police Imphal East Commando Team Women Police, Reserve Line amadi Narcotics ke Combined Team na Porompat PS ki manung chanwa Ningthem Pukri Mapalda combing operation chathakre. Ayuk pung mga makhaidagi taruk ka minute ni pu mga phawba chathakiba operation aduda nupi nupa punna mioi samaga kunthra mga masa gi saktak se puthoktuna verification chathaki. Adumakpu thoidokpa mipha mipundi yaukhide. Operation aduga mari leinena Deputy SP CDO Thangkhoson Haukip na wafam kayasu thamlakhe. Masise hayeng hangchik ki tokadoriba Republic Day celebration ka mari lainana Imphal East District Police na hokiba hapta ani sidagi mafam da makai da sanitization or verification chathari ko duga mari lainana a part of that as a preventive measure soina ko ngasi su Ningthem Pukri Mapal asigi mafam sida ayuk ki pung manga makhai dagi Pung taruk nipu yang kai nipu manga se manung sida koi verification tawjari adoga masid sida nupi nupa pulap 136 mi verify tawre adoga masid sida pick up tawbodi leijadre. Amaromda Imphal West ki additional SP operation TS Krishna Tombi na lusingba Imphal West CDO na Minuthong Imphal Turen Torbandagi Yaskul Range Lampak Fawba Paksana sanitization sathakre. Ayuk pung taretagi mapan ga minute kun fawba sathakiba sanitization aduda Turel Mapalda laiba yumsingda changsangduna thiba humbagi thabaksu sathaki. Makha tarakpada team asimagna North AOC dasu combing operation sathaki. Pung mapan makhaidagi tara fawba sathakiba operation aduda punna mioi samaga kun mangarom verification sathaki. Adumakpu thoidokpa mifa mipundi yaukhide. Amaromda Imphal West CDO Bazar Unit nasu City Police Station gi manung chanwa Masajid Road tasu combing operation sathaki. Ayuk pung taret ka minute ni fudage nipan ga minute kun fawba sathaki ba operation aduda punna mioi chani ga yankhai taruk verification sathaki. Masagi saktak se yaudaba mioi tara manga makhata na verification sathanabagi damak City Police Station da sinaki. Numit yung matung dasu team simagna City Police Station gi manung chanwa Governor Road maning dasu combing operation sathaki. Pung ahum dagi ahum ga minute yankhai fawba sathaki ba operation aduda punna mioi chani ga tara taruk verify tawke. Maduda masagi saktak se yaudaba mioi tara manga makhata na verification sathanabagi damak City Police Station da sinaki. Ngasi nungtil pung mari makhairom taba matamda bazar gi tongan mafam singdagi sasinaba lupa lising ani chatpi gi jali note sizinaraga pot leirambi nupi ama kaithel phambi ima singna pharga City Police ta sinakre police ta khusina khraba nupi adu kairau marketing awang laikai dagi serabhanu chahi kunthraga taret mapuroiba Riaz Khan kawi hairi. Maira Pabi Welfare Association Kanglai Paki Silver Jubilee gi thoram
Maklang Bazar da pangthokre thoram aduda organization asigi hanigi luchingba sing amuko gi luchingba sing amadi Manipur gi tongan ba civil society sing na saruk yakhi thoram aduda saruk yakhiba amuko gi vice president Nando Luangna lamdam asigi maira paibi sing na nupi singi yaifanana ba tawbata natana lamdam asigi oiba thodok kya da maru oina nisa muthatna ba hotna ba da achauba thodang lauduna lakli haiki maira paibi hariba nupi sing dagi lup sing asina nupi singi yaifanaba thabak to bodi nipa singi damak yaifanaba thabak to bone hena saruk yami haibasi ai haijining aruba isu kya ma sakre adubo hojik akoi mangda khwaidi luba isu ma haibadi citizenship amendment bill 2016 haina maming thonba aduga madugi bill adu handak habi 2019 gi January tang nipanda pass tawkiba bill asini akoi Manipur gi yellow mi se musil lakadore mitop miyan za chingsi no magi masing henkalakudana akoi Manipuri singje mulakadore Manipur Muslim Welfare Organization Bisnupur District Committee na lamdam asida leiriba OBC maitai pangal singi lisingani taramdoi male police constable laubada phangpham thokpa reservation suna PWG matangda Kwakta Bazar da wakat mi pham khre MMWO gi General Secretary MD Aminuddin na phangpham thokpa OBC maitai pangal singi chada saruk mari asi PW taragadi akan makhongjang kaya sangsilagani hairakli Maitai pangal ki 4% ki backlog ti ki to maram kari ki not singa koilang Maitai pangal ki 4% ki backlog ti ki maram lai ke maram modun ai koina Wangoi Municipal Council gi Executive Officer oina join tawrakpa tha ahum khakta ngairiba Mainam Rajen Singhabu maram chadna transfer tawba yaroi haina council asna koliba ward khudingmakki members singna ngasi Wangoi Bazar da dharna phamkhibaga loinana Wangoi Bazar da leiba Wangoi Municipal Council gi office thonglon sinkhre dharna aduda Wangoi Municipal Council gi makhada leiba Housing for All gi beneficiaries sing Integrated Sanitary Latrine gi beneficiaries sing amadi self help group ki nupi members singna Yaki Hiram Asiga Mari Lenana Housing for All gi beneficiary Wangkai Mayum Jitendra na hai Haukiba Chahi Khara Asida Wangoi Municipal Council Assis Sakat Taurang Kayada Tintana Lairami Adubu Mainam Rajen Council Asigi EO Oina Englishing Aniga Tarani Panga September Tarada Charles Purak Padagi Tabak Tauram Kaya Kumang South Lakli Town Bending Committee Semdana Welfare Scheme gi Paikhatnaba Taurang Pumba Loirabani Asida Sunatana EO Asigi Hona Zamaldagi Mamangdagi Panglamba Sanction Adu Hengatna Pangbangamle Asigumba Mathau Masakhangba EO Asi transfer tawba yaroi Council Asibu Maning Hananaba Sinbani EO Mainam Rajen Wangoi Municipal Council da Amuk Hanna Halaktrip Hauba Makhal Makha Kayagi Khongjang Changsin Khigani Haina Sujetindana Phongdoraki Masida yam chauna manga tab thokadoba do thohaning da bade ke khoi mo handok charakpani masina taba tongan ba makha taba khongjang kaya khoi sangsin jana ba warep lawjari amuka hana break amatanga lawjari Matal gi sasenaba products singdagi Jackson Biu Kanglai Park Spices Industry na puthokpa Majal gi atopa manaba manufacturing unit amatalajade KSI na puthokpa Majal gi asengba products sing asibu khangnabagidama packaging da KSI logo Kanglai Park Spices Industry yaubara haina check tobiu amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu lalamung makhong takhelamam lekai Rims Road Factory Thangwaiban Sinam lekai haina thari basin taba atopa amata Majal gi asengba product natte sasinaba amasung malhanba singdagi Jackson Biu hena kupa marol khangna baleng sinbirau Majal Kanglai Park Spices Industry lalamung makhong takhelamam lekai Rims Road Factory Thangmiban Sinam lekai near Lamfelam Park natraga logon tobiu www.majalspices.com or Facebook/majalspices natraga email tobirau info@majalspices.com Break ki matungda pau makhata na pizari ngarang numidang pung 8:15 rom taba matamda Sekmai Police Station gi manung chanba Kangla Tombi Air Colony gi water supply manakta chahi yam labi nupi ama tamthina hat go hudok lam le hairi lekhidrabi nupi adu Kangla Tombi Sandipur dagi
Chanu Maya Bujel Chahi Humdrangam Mapuroiba Jul Bahadur Kawi Mahaki Asib Haksang Ngarang Numidang Kunjasina Tengnerakpadagi Kudakta Sekmai Police Station da Pau Piraba Matung Police na Asib Haksang Adu Laukat Kre Hairi Police Tagi Pangba Paugi Matung Inadi Laikhidrabi Nupi Adugi Kokta Sokpagi Dakpam Kya Lairami Mahak Kanaguma Karana Hatpo Oigani Hairi Ngarang Imphal da thunglakhiba Lieutenant General Anil Chauhan ngasi ayuk pung taraga makhai taba matamda Indian Army helicopter da border town More da laklaga matung yumthang nariba Myanmar da chatuna Myanmar Army gi lusingba singa unadona wari sanakre hairi pau asina hai Lieutenant General Anil Chauhan More da leiba nifugo humdoi suba AR gi helipad ta taraba matung post adugi makok thongba official singa unaram laba matung Myanmar da changduna Myanmar Army gi lusingba singa wari sanaram laga nungthil pung ani taba matamda More da thorok laba matung da Imphal da lakhibani hankhibani hairi Wangjing Lamdeng Municipal Council dagi Lamding haiba wahai asi lauthokpagi matangda Wangjing amasung Lamding khul ani charang naba thonghanliba asi hanigi Chief Minister Okram Ibobinani Wangjing Tentha Kendra gi MLA Paudam Brozenda Maran Sirib asi yaningdi haina BJP Thawal District Mandal gi OBC Morcha gi President Oiriba O Sunilna Paumi singa unaba amada phongdokre Wangjing gi makhada Lamding Kulasi lay habiba si yamna laibak thibani Wangjing gina tonganba Wangjing Assembly Constituency haiba ama lejai Lamding gi su Lamding Assembly Constituency haiba ama lejai Lamding gi pata number tongali dak number tongali Wangjing gi su Wangjing gi pata number tongali dak number tongali oinana aikoina Lamding gi praja singna Wangjing gi tonganba municipal council ama siang gi matamda aikoina anthingba aid pa amata leite tawbu aikoi gi Wangjing Lamding municipal council laidana semgal lakiba haiba si Amaromda Wangjing Lamding Municipal Council bu Wangjing Municipal Council haina maming onanaba cabinet na lawkhiba phirep asna matam khonaidagi nungsi chanana laiminarakliba Wangjing amadi Lamding gi miyam nungsinadana ba singchep thaba oina thokle haina Lamjing ba Youth Club Lamding gi member Laisram Prafulo na ngasi Paumi singa unaba amada haikre Hauzik amuk sanabagi pau phangbigani Chatliba tha asiki kundagi hauduna Porompat TV Tower gi manakta leiba Nesugi ground da chatharakhiba mangarak suba Aphimpa Cup 2018 gi ngasi sanakhiba ahanba match da AMCE dina AB Avimpa bu FC bu manga amada maithiba piki ani suba match da AMC AFC amasung choreographer FC apiba matamgi manungda goal amata chanaba ngamdana draw oiki nungthilgi ahanba match da Amik CFC bu yamna lakchana nipan sonoi da maithiba piki ngasigi aroiba match oina Amik BFC amadi director FC sanagadaba Amik BFC laktabadagi director FC na walkover fangkhre chathariba cup asigi matangda Abhimpa gi President RK Chandrakumar amadi actor Gokulna wafam kaya ama phongdorakli koi film fraternity gi film gi taibang sida is leijariba masiga mari lenana chenja chongja tawjariba mayam sing asina sanajaba dum makhal gi football ni tasengba gi di haiba tournament kabasi koi football sibu nungsibiba amadi haiba masana sibu promotion pizaba ireba iramda masida tongan ba angang sindagi ahlon sing bawba na sanajariba game asi tasengna koina hena amuka hena inod hapchaba loinana nisagi mayokta no to drugs yes to life haba theme asida sida based orakanda koina haiba tournament asi chai khudingi sinjabani Times of Manipur aina ming tholiba channel satellite channel haijabatare satellite channel asi in short tom channel haiba channel asi Manipur khakta danatana tongan ba 42 countries around the globe Sida loina yeng ba yaraba dumba makalgi channel ama khangneana sumain tawduna suguma makalgi channel amaga tawbiraktana Manipur sida picture abagasu prithvi gi mafam punamakta uba yanana ba amadi lamdam asida leha osida chawjariba iraicha singa se karma mahingda hingibage kamai sanaribage hana mayam tongan ba country singda leriba singa sida aduga iramdam asigi ichilnaw sing ada settle tawgraba
इचिनाउसिंग अदुदा इरमदम मसिगी पाउदम नुंगती जाय मखै मिकुप कांगदना तम्मिबा अदुम मखलगी चैनल नि अदु चैनल अमा सुमाइन तौदना लिंक पिरकपा थम्बिरकपा हाबसे अखोयगी दमक्तदी हाइतार स्टेट सिगी दमक्ता मदि लोइनाना हिंजरिबा लेजरिबा प्रजा अखोयगी दमक्तदी यामना चाउथोकचनिंगानि याम माय ओइजे हाइतारे दुगा टोम चैनल सिबुसु येंबिरिबा मयामना हाइरिबा अखोयगी चाहि खुदिंगी अंबिंगबाना सिंजरिबा अंबिंगबा कपसे मैम पुनमक्तजु हेना हाइबीदना वरी साबीदना चाउथोकपीदना सुम मखलगी सुमाइन तो एंटरटेनिंग होइबा एज वेल एज प्ले असिबु प्रमोशन पीबीबा लोइनाना निसागी मायोक्ता इंखलाइबा नारोल सिंगना अखोय तिनजंग काइजंग दबा चंगचंग लाउबा तुंगी युम्बिरे अमम ओइनबो होनबदा अचौबा थाउदांग लौरिबा अदुम अंबिबाना सिंजरिबा सिदा अमुके हेना इनोड हापीदना चाहि खुदिंगी हेना फजबा अमदि चाउथोरपा ngamba tournament ohenbiyo haba ai mayamdagi wish nizari Khundrakpam Kendra gi manung sanba Harauro YMC ground da sathariba Nipan suba Harauro Trophy State Level Bilas Wise Football Tournament ki ngasi ayuk sanakhiba ahanba quarter final match da apiba matam gi manung da ESU Telo amadi YDO Khundrakpam Panjal amamam chanaduna draw oiki tungda team ani gi marakta tie break kaunaduna EU FC Telo na YDO Khundrakpam bu Panjal mari ahumda maithiba piram laga semi final gi damak sem sakre ngasigi anisuba quarter final match tana Lamlai FC na PGCO Pukhau bu anisoino da maithiba piduna semi final changkre Pungdom Bamda Chatarakiba State Level Under 17 9 Men A Side Football Tournament Pupu Cup ki ngasi Sanakiba ahum suba quarter final match ki ahanba ground da PYPC Pungdom Bamna Haingang FC bu 3-1 da maithiba pi ki ani suba match dana SBR FC Nongdamna Kangla FC Kangla bu yamna lakchana mari soino da maithiba pi kre Amuka hanna break amatanga lozari Lamdam asigi lawni singmi ahangba lamsingda thabi hauro Mahindra company amadi Holland country gi Heiss ZPC company ga punna tissue culture tawraga puthokchaba asengba alu char iramdam asigi laibak le hawa yamna chunaraba alu angangba Lady Rosetta amadi alu angauba karfi jyoti makhalani mak pambiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char tharsi Sarnaba alu hundok khakna maton thoklaga semba alu chara tharagum si haiba kholau amagaloinina sahi ahum sumna chatharakpa mission amagi makhada pujarakpa alu chara singni Nipal tangdana iramdam asida alu gi awapa lehelagum si lengsing birau ngasimak Mahindra Tractor Showroom Malong Bazar Lintoi House Kaksing Bazar adongi ahangba bahum singda alu thabiduna iramdam asida alu gi awapa lehelagum si Break ki matung da taram okchari amadi pau makhata na pizari Indonesian province South Sulawesi da nong kan chubdagi ising ichau amadi lebak ningkhai bagi thodokta sikhiba miyoi masing kungataruk sure haina governor Nurdin Abdullah na fongdokre sagol sen nimitta laukiba TV interview amada mahakna awaba nanglaba miyoi kia Thibo humagi thabak sathari haiki lebak pokpa nimitta chukhiba nong aduna province adugi konung massacre Yauna district mapanda ising isau thoon khibani amarom dana Goa gi luchingba atnan pruchitana bilbil dam dagi yamlab ising thorakpa dagi ising ichau adu thokhibani hairi January kuntarukta Kers Strait ta Bharat amadi Turkey gi crew tongba thau puba jahas ani mai Chakpadagi Indian sailor taruk sikre amadi taruk amana thiba khangdana leiri makhata na recent authority na ngarangdagi hauzik phauba thiba khangdana leiri ba Bharat macha mari yauna miyoi tara thiba humbagi thabak chathakre Lok Sabha election mamangda Priyanka Gandhi na Eastern UP da Congress ki General Secretary oina sanglaklabada UP gi Congress Party gi members sing na taram na okre election data gi matung ina lising ni taramari gi Lok Sabha election da seat kuntra da Congress na seat amata ka ba ngamkhide adumoinamak state adu da Priyanka gi Matengna Congress na BJP gi maming lairaba singbu maithiba pinanaba sem sari matam kuina mahakna amethi amasung Raebareli da Congress pu yokhatuna laki Englishing aniga taret ki assembly mikhal da mahakna constituency tara da campaign tawki maduda Congress na taret ka khi
ngasi nungthil phongkiba pause singda kari kari maroiba pau yauribagi haibado amuktang punna khangminasi. Kangai Paki Maira Mahiroi Lup Tarukna MP Babanan Yimayumda Thomjinbada Mahiroi Manga Shokle Manipur Lengak Amadi BJP Manipur Pradeshna Kaidong Damiyam Gi Mayok Leploi Babananda Security Force na Hum Kayada Combing Operation Chathakre Pandam CAB Yaning De Haiduna MP Gi Mayumda Mahiroi Sina Thomjinkhre Miyam Gi Apam Gi Mayok Leiroi Babananda Masnam Sinapana Manipur Gi Ani Suba Nupigi Chartered Accountant Oire Mahiroi Lup Manga Amadi Ima Iben Singna MP Gi Mayumda Thomjinkhre Memorandum Pishinkre Yellow Fruit Nataba Mari Makong Kangaba Kanglup Sing Lokok Drabadi Leibak the Kok Chik Patabak Yauna Kongjang Kaya Satan of Sem Sare Aroibada maroiba pau amok hana pizari. Maira Paibi Amadi Mahiroi Singna MP Babananda Yumda Thomjinkhre Police na Yargas Kap Tan Khai Kre Mahiroi Magi Samre. Lamdam Asiki Catholic School Singda Angang Ning Zanabagi Pom Thajin Naba Hotnabada Mama Mapa Singne School Gi Wangmada Ahin Yarik Nakre. Amadi Startup Scheme Gi Anis Super Round Gi Interview Loba Chief Minister Amadi Cap and PD Minister Gi Mityeng Makhada Ngasidagi Haukre. Ngasigidi Manipuri Pau Matang sa loisinjare Mityeng Tabiri Papunamapu Amona Khurumjari.